ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯁꯥꯝꯐꯜꯒꯤ 33 ꯑꯁꯥꯝꯐꯜꯒꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯑꯃ ꯆꯠꯊꯕꯗꯨꯗ ꯑꯉꯥꯡ 3 ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯊꯥꯗꯣꯔꯒ ꯑꯉꯥꯡ 2 ꯍꯧꯖꯤꯛꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯕꯨ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯍꯤꯡꯉ ꯂꯩꯔꯤꯕꯁꯦ ꯃꯁꯦ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯁꯦ ꯌꯨ ꯑꯥꯔ ꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯑꯗꯨꯒ ꯌꯨ ꯑꯥꯔ ꯗ ꯑꯣꯊꯣꯔꯤꯇꯤꯅꯤ ꯑꯗꯨꯅ ꯃꯁꯦ ꯑꯊꯨꯕ ꯃꯇꯝꯗ at any cost at any action ꯂꯧꯈꯠꯀꯦꯔꯥ ꯈꯣꯠꯀꯦꯔꯥ whatever any ꯑꯗꯣ ꯊꯨꯕꯤ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯄꯥ ꯃꯃꯥꯗ ꯁꯤꯟꯅꯕꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯕ ꯑꯣꯏꯇꯥꯔꯗꯤ ꯐꯥꯔꯤꯕ ꯃꯤꯁꯤꯡ ꯍꯥꯏꯔꯦ ꯃꯤꯆꯝ ꯐꯥꯕꯤꯒꯅꯨ ꯃꯤꯆꯝ ꯐꯥꯔꯗꯤ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯁ ꯍꯥꯏꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯍꯥꯏꯗꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯗꯨ ꯃꯤ ꯐꯥꯔꯒ ꯔꯦꯟꯁꯝ ꯇꯥꯟꯕ ꯊꯕꯛꯁꯦ ꯇꯧꯕꯤꯒꯅꯨ ꯅꯣꯏꯅ ꯇꯥꯟꯒꯦꯗꯤ ꯑꯣꯊꯣꯔꯤꯇꯤ ꯇꯥꯟꯅꯕꯤ प्रजा फारगा तब है खाई पांगदब खाई मथों होक्तब अदुगुम जाति अमने हाबिदो लौरुदब मरम लेके अदन हारिबा अदुग इलीगल इमाइग्रेंट कुकीसिंगना तौरे हारगा मणिपुरदा लैब खुंदामने म्यामजु लोय मचेत मचेत सेगाना होनबदुदि पुनसिदा ngमोय मदु खनबिगनो अदना आइना सरकारदा अपील तौजनिंगिसे ऑनरेबल सीएमदु अपील तौजनिंगिसे ngasai chingkong da leriba mayam singse kham thengna waba se kayang koina thambidurige machi thambirano adugi mathakta hawje angang ani pharaga leriba se machi tekta kaidana mamang su isa nupi ngi isa napa na ma leringa da yani thani thado last hatolaga maru bo saru bo phangdadana sora deba karma phawada खोगी लफूना लरांगना तौना तौगिबदो मदु मखादा मसे भंग तौबो तारे मदुगी ताकसाक तो सरकार ना मदु पुबीबा ताबने मरमदि करिनुबु मदु चलीदो नोइने यारे हाइना चलीमने मफमदुदा रिक्वायरमेंट चपदा याहन चलेने करिगिदमक्ता ngasai central forces amse state forces na harba lambido pura puri break tawde thamde karigino aduna takpodi manipur se hekta laikha tana mangya abdudi chungya yabanga moy tawsunga moy aduna हारे बारी रिक्वायरमेंट चथबदुदा सिदा लाइब जाति पुनम चतप लंबी ने यारे हारे मफम दा दुई तारि काइदिगुना दु मफम चलेबा मंत्री बुगिब दव याद्रा खुम्म लंबाक दा तव याद्रा अदुगा अदु नतना आदा चिंगोंग पुसलागा खोइ मयाम जे मसे मिस अंदर जे हेना थोलंग नबा सेलेबर हाबि दai हाइब दंग मोय अदुना थुबि मतम न मदिगी पोछे हयेम 24 आवर मनुदा अंगांग दो सिनबियो अदु अंगांग ना इशा अनि दुना मदुदा अखोइ थवाइ खनबियो पबुंग हाबदो अगर तमो ऑनरेबल चीफ मिनिस्टर हाइजनिंगसे मासी एट एनी कॉस्ट बाइरु बाइको अंगानी कन्बी हाइना अखोई ऑनरेबल चीफ मिनिस्टर अपील तौजरिसिने अदुगा अमना हारबा मदुदा तारबा सेंट्रल फोर्सेस सिंग दसो आइना अपील तौजनिंग दे 33 की एयर रने जो हारे मोइदे तौना ता छिर लाकवा होल जाति सि माइते यानी कुकी यानी नागा यानी मोना तौबो पोनिना अदु होल द रेस्पोंसिबिलिटी मोजि यौबम थोक्तब्रा हाइबदु दे हंगदबा ngमोय अदुना थुबि मताना दु लेब्रा मैमदुना मदु एनी एट एनी कॉस्ट मदु पुबिरागा प्रजादा सिनबियु हाइदुना सगी माइ मामा मपादा सिनिबु हाइदुना अपील तौजरिसिने अदु मसिदेगी सम करियो सिनेदा फतंग थोलगदि मदुगी होल कॉन्सिक्वेंस मानजे सरकार सिने पुफम थोय आइदि हाइदबा ngमोय हाइदुना सुम तौजगे अदुगा फाबिदिबा खुदि मुजे अपील तौजनिंगसे नरिल लेरेदि नोने पामा मिदो तौ ऑथोरिटी तौ नरिल लेत्रगा इनोसेन ओबा माना तौ हाइदे पांग दबे थबंगनि मदु तौबिगनु हाइदना सु आई अपील तौजरिसिने अदु इतारदि टेररिस्ट हाइदि सि अंगांग नि सि हने खंगबा दो अदु टेररिस्ट की कैरेक्टर दो खोइ मणिपुरदा मदु तौबा यारो तौबिगनु हाइदना सु आई अपील तौजरिसिने हौजिक थोइबा आंगांग अनि अखोइगी एब्डक्ट तौखिबा फाखिबा अदगी अहु फाबदगी अमा थाजोरागा अदगी अनि मना हौजिक फारगा अखोइगी मेडिटेंसिंगी मकुत्ता लई हाइना अखोइना तौरिबा सिगा मरी लेनना गसी पुंग अमदा सरकार पाइरिबा एमएलए सिंग मिनिस्टर सिंग अमसुंग पोजिशन की एमएलए सिंग अखोई ऑनरेबल चीफ मिनिस्टर ना बातोन तौरागा अखोई फमिनखरे अदुगा मदुगी फमिनखिबदुदा अखोई कांग्रेस की साइड की सु अदु अखोई सरकार अखोइना थमजरंबा वफमसी अथुबा मतमदा अखोई फारेगा थमिबा अंगांग अनिसी टेक्ता काइदना थादुरबा होनबा स्टेट गवर्नमेंट ना याम कन्न होनबिबा अमसु लोइना स्टेट गवर्नमेंट ना अखोइगी सेंट्रल गवर्नमेंट दा अमसी फजना कन्विंस तौरे हारगा शांति दा अखोइ अंडरस्टैंडिंग दा फजना
ꯃꯁꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯐꯥꯔꯒ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯁꯤ ꯊꯥꯗꯣꯛꯅꯅꯕ ꯍꯣꯠꯅꯕ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅꯁꯨ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯅ ꯃꯁꯤ ꯏꯟꯐꯣꯔꯁ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯡꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯝꯕꯤꯔꯛꯏ ꯂꯣꯏꯅꯅ ꯉꯁꯤ ꯑꯃꯨꯛ ꯄꯨꯡ 3ꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ PCC ꯃꯦꯝꯕꯔ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯄꯨꯡ 3ꯗ ꯇꯧꯏ ꯑꯩꯈꯣꯏ ꯃꯤꯇꯤꯡꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯇꯧꯕ ꯃꯤꯇꯤꯡꯅꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯤꯒ ꯈꯨꯗꯛꯇ ꯊꯣꯛꯆꯜꯂꯛꯄꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤꯒꯤ ꯃꯤꯇꯤꯡꯗꯁꯨ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯂꯧꯏ ꯑꯃꯁꯨꯡ ꯋꯥꯔꯦꯞꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯍꯥ ꯑꯅꯤ ꯐꯥꯈꯤꯕ ꯈꯣꯠꯈꯤꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯨꯅꯕ ꯑꯗꯒꯤ ꯈꯟꯅ ꯆꯩꯅꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯅꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯄꯤꯜ ꯇꯧꯕ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯐꯥꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣই ꯂꯩꯔꯤꯕ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯑꯃꯁꯨꯡ ꯍꯟꯖꯤꯜꯂꯛꯅꯅꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯉꯥꯡ ꯑꯅꯤ ꯊꯥꯗꯣꯛꯅꯕꯁꯤꯁꯨ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯂꯧꯔꯒ ꯃꯌꯥꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄꯨꯡ 3ꯗ ꯈꯟꯅꯕ PCCꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯈꯟꯅꯩ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯁꯔꯀꯥꯔꯅꯁꯨ ꯀꯟꯅ ꯃꯁꯤ ꯍꯣꯠꯅꯕꯤꯒꯅꯤ ꯑꯃꯁꯨꯡ ꯔꯨꯂꯤꯡꯒꯤ ꯑꯗꯒꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈꯤꯕ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯆꯪꯅꯅꯕ ꯃꯁꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯅꯕ ꯑꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯅꯕ ꯍꯣꯠꯅꯅꯕ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ MPCCꯒꯤꯁꯨ ꯄꯨꯡ 3ꯗ ꯇꯧꯕꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣই ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣই ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯁꯤ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣই ꯁꯥꯟꯇꯤ ꯂꯥꯡꯅꯅꯕ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯐꯥꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯅꯅꯕ ꯃꯁꯤ ꯃꯌꯥꯝ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯋꯥꯔꯦꯞ ꯂꯧꯏ ꯑꯃꯁꯨꯡ ꯃꯁꯤ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯊꯥꯗꯣꯛꯄꯤꯔꯛꯅꯕꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ